Makha tarakpa update tangkhul katam naw saklon na konba jagada hayeng kuki jona makhal amatagi oiba rally natraga education na chingma pangthokpa yaroi haina cherol thokre. Makha tarakpa update jantar matar da pangthokadoriba kuki singi khongjang yahan biganu haina wall metai council na DCP da cherol thakre. Manipur da tholiba kanglup ani gi irang asiga mari lenana kuki NP amadi kuki student organization na New Delhi da laiba jantar matar da tha sigi kuntra ma thoida khongjang changsin naba thorang toriba sigi mayokta wall metai council na Delhi gi Deputy Commissioner of Police DCP da cherol thakre. Cherol asina makha tar duna hai furup ani gi oiriba fibam asi makha ta na thoktanaba masigumba protest ki thabak asi yahan biganu haina su cherol adu da palli. Makha tarakpa update New Delhi amadi awang nong poklamdam da irang sakahanba ngammi haikiba leite. West Bengal Chief Minister Mamata Banerjee na wangang bada West Bengal da thokliba irang asi awang nong poklamdam amadi New Delhi da thokloi haningai leite haina phongdokkiba wafam adu center lengang na awang nong poklamdam amadi New Delhi da irang thokanba ngammi haina singnarakpani hairaduna maral sirakhraba matung Mamata Banerjee na phongdokkibada wafam adu kariguma hiram amata da mari lena de hairakre. Wafam adu BJP gi lichat sajat miyam da unnaba thamkiba wafam ni haina phongdorakre. Mahangna makha taraduna hai thodok khara West Bengal da thokkiba na maram oiraga maduda kudongchaba lawduna political party amadi West Bengal lenga ki mayokta leiba singna print electronics amadi digital media gi kuthangda aranba paw sandoknaba honari. Aranba paw asina maram oiraga state asida irang amuk chawthokhanaba thorang tawragli awang nong polamdam amadi New Delhi da irang sakahanba ngammi haikide haina phongdorakre. Makha tarakpa update asidi paunin kho dagi lokhatjarake mitai kuki gi irang central lengang na loisin gi khandrabra chahi sigi me ahum dagi kuki mitai gi yumai thaba loine na mitai da nongmai kapsin duna landaba horakpa dagi leirakli ba mitai kuki gi irang tha tara taruk surakadaroba fawba karam na loisin gani haiba khangdabagi fibam da dumak lairi. Irang asi horakpa matam da leiramba fibam dagi khara budi ingtharaglabasu kuki mitai gi yumda nongmai kapsin duna landaba di marak marak ta chathari. Irang asi kalingai mitai ga kuki ga unaba yadaba kuki na khundaba mfamda mitai amata changba ngamdaba horakpada More Churchanpur Kangpokpina chingba mafam singda khunda aduna leiba maitai singi mayu maikai mai thadokuna thudekuna amadi mitai gi laisang sing phawba mai thaduna manghanbata natana yumpham phawba dozer JCB na chingba machinery sing sijinnaduna temthorokpa matam aduda irang asibu hakthengna laksinaba hotnaba State Government ki Chief Minister na Unified Command oibagi mahut center na tharakpa miyoi amada Unified Command ohen khibana haibadi Chief Minister na hakthengna na irang asi loisinaba thabak tohan khidabadagi state lengang na irang asi loisinba ngamdrabasu center gi lengang na loisin gi khanna thabak tawrabadi nongmani ni da loisinba ngamgani haina opposition da leiba political party sing amadi miyam na hainerakhi adubu irang asi loisinaba center gi lengang na hona biraktaba natana parliament mifam da fawba irang asi gi matang da khanna khide masida sunatana prime minister na irang asi gi matang da wa fawba ngang khide masina mai kuki gi irang asi center gi lengak pasing na karisu na chungbide haibadu tai adubu center gi lengang na thawa sabidrabasu mitai kuki da natana Manipur da khunda minari ba furup kanglok pumna maki miyoi pumna magware haiba city aseng mani Manipur gi miyam na wanari ba si center lengang na khangdrabasu state lengang di khangpham thoi fibam masida miyam na center lengang na irang asi loisin ge khallabadi atenba matam da loisin bangamgani hainari ba sigi wahan thok laigani wahan thok adu state lengang na khangna irang asi loisin ba center da tangna ba changi. Katarakpa update BDF singdagi nongmai munkhiba masel gi lan gi baton tawbani khulai handokpira u association haukiba August 19 ki numidang pung 9 taba matamda Segmai police station gi manung chana laiba awang laikin thabida lamdam segi law and order miyam gi punsi amasung lanthum ngang na mathau pangtholiba village defense force BDF singi masing yamdabagi khudong chaba lawraga nongmai ahum amasung maru sing namfuda munkhiba pangdabagi thokdo adubu Manipur da lairiba BDF 10,050 na amasung masigi apunba body ama oriba all Manipur BDF Employee Welfare Association Central Committee Manipur na khwaidi awang bathak ta condemn tawi haina all Manipur BDF Employee Welfare Association gi publicity secretary na press ta thorokpa cherol amana hairi cherol sin hai matik chaba khusuman phangnaba Manipur da laiba praja myam gi lanthum punsi kanbada Manipur gi kachin koya ching tamsinba thungna mathau pangtholiba BDF sing awaba gi mathakta hen awaba potlam ama hapchen birakpa haibasi miyoi dharma gi wangmadani mayong na balan famda thokpa thokdo oiram labadi BDF sing na karisu khalam loidabani adubu masing yamdabagi khudong chaba lawraga chathakiba thawong adubu BDF sing na taraina lawde hairi BDF sing bu awa famda tanaba sinba thawong athubada handok piduna munkhiba khulai sing Manipur da lairiba BDF amada hekta athubada handok pira u masina masel gi machimana oibagi minungsi tatnaroi khulai munkri ba BDF sing khunai sigi macha sing ni yellow mini khunai sigi dama kathok piriba singna khunai cha singbu kaisum sangda leinaba awafamda tanaba amasung thabak tanaba sinbasina masel gi lan thokpa natana atopa lambi lakloi hairi cherol asina aroibada haribadi BDF singdagi namfuda munkhiba khulai sing khusinna birakna ba honabada Manipur da lairiba civil society organization sing praja section khuding mana angama mateng pangbiu masel gi lan
ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ BDF ꯑꯦꯝꯄ꯭ꯂꯣꯌꯤ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫